이까이면 나코디 로에레고 무시 상아동나 뭐기 와클론다 야로에고 무슨 커스터머리 그 로네나 꼭 그걸로 선도를 보여주죠. Manipur lengak시 tuminna ai leiti hena ai lowi yan central government su tuminna le do mande se ai lowi ai lowi se tagi na tiko UNC gumba ko United Naga Council haije sigumba powerful oiba kangbu amana akhoi khoina sire natragana sangre khangdana leramba moi tara mari se thaduk anabal lorpo ware abisi karai dono hakanda Manipur government ki magi hona baleram gani then Ministry of Home Affairs ki mogi pot leram gani na khali then search leader mayam gi mogi appeal mayam man daleram gani na khale ko maduda yaraktana maduda kai kai no wari kha sanarang bani adu yarak padagi thaduk anabagi thorang si tobani madu khoi khangi pau che mayam da so loina hab nei adu social media da so adum viral oidei natra akhoi karung da thaduk kani karungda sinani haiba paw bokta adum khangai sine ko ado mayam do admai tabadagi ne ba horga lakhisi aduna takpati akhoni yingdu di kawdagi bu ngasai government na lobby ama tawi then central government na lobby ama tawi natra tawriba lobby si kanara tawrino harganda ngasai UNC da toramba yai or natagana magi kedo godfather da toramba yai ko torbaduna maram warakanda madu thadokina ba ware ma achobudagi lorom gane na khali lorgo potu zagi UNC da madu thabak ta onthok na bana sinaram gane na khale ko arda luridi order ama haibadi laiba adu order si kamai ta na implement ta godage haiba port se masi UNC da hayawdi adugi asoibuduna maram oir kan neba moina ngasi khonthi chariba moina ngasi ngarang mai thage toromiba ade sige toromi mayam do adugi do aduna maram oir kan neba Mamde adi hai anyway manung leba pot amani ko adu pot ni mon tharok kening ga su smai tok na tharok ka dore sidi kari krai hai do no kwai ni maru we pot di ngasagi imung manung gi mi sing to kawraga natra adagi di den zailerong khurki lusingba mayam ama leiri liang mai gi lusingba mayam lei konsa khulgi lusingba mayam ama leiri adu kawgadamni or natagana UNC gi partner is kanano harkadi kanglup mayam gi loi represent tori natro adugi full body ge ma phamakanda sumai to is kamai to sige sumai na haire khoi kamai to thabak to sige mayam di shauri amma tori hi hairu kanda akhoi da kaino modi soina bera la ani ese ko moina du khangaga madu defend tong na hana horaram gadam ne hodik mayam na hangi sine masi ai wor so to hangba ya ba wane noina akhoi gi naga taruk tuna kari mata noina khandraga 모이기 hingaga su leiriba adum pijaraga su thaga su thamiba adugi tara mari du nun yamna nu shidu karigino adam sinninge du karigino sile akoina khangbada gamena adagi bo ngai kesi NI da sinai na hai ko mase hai ne ko NI da sinai se NI da sinab se kanano ngai cookie singna moi taruk phagi bagi case tu NI da sinare na hai ko sikanana hai gi hakanda Manipur government ki home department hai tar ko kano home na kanada losi di koda deputy CM da iba sedu da mayek sing na pallaba pot amane somna kanda naga sing na phariba taramari phabadu matang di NIA da sinadraga asomda taruk pharga phagibe case to di NIA da sinai hai targadi aduda leiriba wakhalondu karino marda cheliba sidu adu chelu karino haibadu mayam punamna dum khangmina ba yarba pot amane natra habadi moise aina sum logjabani ko masi moji ngam hingibra hingdabra haibado Manipur government hariba pot sina adum sinagam tai ese khoi dum khangeba ko tawdadi ujiki keno so dum hoina phawriba smai tawdana nagagi leiriba organization mayamna so dum chapchana phawi moisi ngamgadra hingam moidana adu sumi zo haire UNC zo haire atai luk mayam zo haire ko sire phare asi baksang du sino haibane ko adu bok sinaningdragadi karino tawbisi adu karino sin adu mi na tredana mi na treba adu report ma laeba hoje kamai to ke bo UNCC hoje liable oire asagi moi tara mari sinani haire me natro sinani haire me then moi hinge su khangdo khre adu tara mari sinani haire me mi du da hoje se kai mo sigro ne kangu du yadar na mayam na yadar na hoi ai to du di be tikene ge matang da mayam chang ta na thil du di sumi ko mai to du na kangu mo du na sai da tor pro sel ma di kamai to mi ha moi na hak tani phar su di UNC di hanu tani mi a thabuk to me phil le na tani saurga mo torga noi na khoi mi hat po ko pa ma torga to lo sel ma di kamai to mi natra adu so sikti yaroi di moi na pothok do le boni moi na pothok ne tarom na moi chena chena dro sikte chena ko adura
ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯤ ꯒꯣꯗ ꯐꯥꯗꯔꯗꯨꯒ MI6ꯒꯤ ꯃꯔꯛꯇ ꯀꯔꯤ ꯄꯥꯎ ꯐꯥꯎꯅꯕ ꯂꯩꯒꯦ ꯅꯝꯕꯔ 1 ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯄꯥꯎꯈꯨꯝꯗꯤ ꯂꯩꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ UNCꯒ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯁꯤ ꯌꯦꯡꯕꯤꯔꯣ ꯃꯣꯏꯗ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯂꯣꯁꯤ ꯗꯦꯈꯣ ꯂꯩꯔꯤꯅꯤ ꯂꯣꯁꯤ ꯗꯦꯈꯣꯒ UNCꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯃꯣꯏ ꯃꯁꯦꯟꯗꯤ ꯈꯪꯒꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯂꯩ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯣꯏ ꯃꯁꯦꯟ ꯈꯪꯅꯔꯤꯕ ꯄꯣꯠꯇꯣ ꯄꯕ꯭ꯂꯤꯛ ꯑꯣꯏꯍꯟꯗꯦ ꯑꯗꯨꯅꯅꯦꯕ ꯁꯨꯝ ꯅꯥꯀꯟꯗ ꯁꯥꯎꯔꯤꯁꯦ ꯃꯌꯥꯝꯅ ꯅꯣꯏ ꯁꯦꯟ ꯀꯌꯥ ꯆꯥꯔꯨꯔꯦ ꯍꯪꯉꯤꯁꯤ ꯎꯔꯦꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯝꯇ ꯐꯥ ꯌꯦꯡꯕꯤꯌꯨꯀꯣ ꯄꯩꯁꯥ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯥꯏꯅꯔꯒꯦ ꯑꯗꯨꯒ ꯄꯤꯔꯒꯦ ꯆꯞ ꯃꯥꯟꯅꯩꯅꯦ ꯁ꯭ꯋꯥꯏ ꯇꯝꯄꯥꯛꯇ ꯊꯣꯛꯈꯤ ꯃꯌꯥꯝꯗꯣ ꯇꯝꯄꯥꯛꯇ ꯊꯣꯛꯏꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪꯗ ꯁꯣꯏꯅꯕꯗ ꯑꯃ ꯇꯧꯅꯕꯗ ꯀꯥꯏꯗ ꯈꯪꯗꯦ ꯍꯦꯛꯇ ꯌꯨꯝꯗ ꯊꯨꯒꯥꯏꯅꯤꯒ ꯑꯃ ꯇꯧꯅꯤ ꯊꯣꯝꯖꯟꯅꯤ ꯀꯥꯏꯅ ꯂꯥꯛꯏ ꯃꯌꯥꯝꯁꯤꯡ ꯅꯠꯇ꯭ꯔꯥ ꯐꯨꯅꯤꯒ ꯂꯥꯛꯏꯁꯤꯡ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯌꯥꯝꯅ ꯁꯦꯡꯗꯣꯛꯍꯜꯂꯤ ꯃꯌꯥꯝꯗꯣ ꯀꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯦꯡꯗꯣꯛꯏꯁꯤꯡꯁꯦ ꯊꯥꯏꯅ ꯏꯔꯥꯡ ꯃꯇꯝꯗꯨꯗꯀꯣ ꯋꯥꯒ ꯉꯥꯡ ꯌꯥꯄꯣꯟꯇꯦ ꯃꯇꯝꯗꯨꯗꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤ ꯂꯩꯅꯩ ꯑꯗꯨꯒ ꯗꯦꯟ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯖꯩꯂꯔꯣꯡ ꯐꯨꯔꯨꯞꯁꯨ ꯉꯥꯏꯔꯦ ꯑꯇꯩ ꯃꯌꯥꯝꯁꯨ ꯅꯥꯒꯥꯒꯤ ꯑꯇꯩ ꯃꯌꯥꯝꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤ ꯅꯨꯄꯥ ꯑꯝꯇ ꯀꯤꯔꯛꯇ꯭ꯔꯦ UNCꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯅ ꯋꯥ ꯉꯥꯡꯈꯠꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯉꯥꯡꯗ꯭ꯔꯣ ꯉꯥꯡꯈꯠꯂꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯖꯁꯇꯤꯁ ꯑꯃꯈꯛ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ UNCꯅ ꯐꯖꯅ ꯅꯥꯈꯩ ꯁꯦꯡꯅ ꯃꯣꯏꯗ ꯐꯪꯕ ꯄꯣꯠ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤ ꯄꯨꯊꯣꯛꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯟꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯣꯏꯅ ꯐꯖꯅ ꯃꯤꯌꯥꯝꯗꯨꯗ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤꯗꯤ ꯊꯣꯛꯑꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯀꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯊꯕꯛ ꯀꯔꯤꯝ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯑꯦꯛꯁꯟ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯤꯅ ꯃꯅꯨꯡꯗ ꯑꯗꯨꯝ ꯎꯕꯩ ꯋꯥꯅꯤꯀꯣ ꯀꯩꯅꯣꯝꯗꯤ ꯃꯣꯏꯁꯤ ꯃꯅꯨꯡꯗꯗꯤ ꯑꯃꯗꯤ ꯉꯥꯡꯅꯕ ꯑꯃꯗꯤ ꯂꯩꯀꯣ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯈꯪꯉꯦ ꯗꯦꯟ ꯑꯗꯒꯤꯗꯤ FIR ꯑꯃ ꯂꯧꯋꯦ ꯁꯤꯃ ꯈꯪꯉꯦ FIR ꯂꯧꯕ ꯃꯊꯛꯇ NIAꯗ ꯀꯦꯁ ꯑꯃ ꯁꯤꯟꯅꯩ ꯁꯤꯃ ꯈꯪꯉꯦ ꯀꯦꯁ ꯑꯃ ꯁꯤꯟꯅꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯒꯥꯁꯤꯡꯅ ꯐꯥꯕꯅ ꯁꯤꯟꯅꯗ꯭ꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯥꯕꯅ ꯁꯤꯟꯅꯔꯒꯗꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃꯗꯤ ꯆꯦꯜꯂꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤꯃ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯔꯝꯃꯅꯤ ꯑꯗꯨꯒ ꯗꯦꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯏꯗꯤ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯀꯣ ꯃꯁꯥ ꯄꯨꯊꯣꯛꯀꯗꯕꯅꯤ ꯃꯁꯥ ꯄꯨꯊꯣꯛꯇꯕ ꯀꯨꯀꯤꯒꯤ ꯃꯣꯏꯒꯤ ꯍꯧꯅ ꯂꯣꯠꯆꯠ ꯈꯪꯗꯕ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯈꯪꯗꯕ ꯀꯣ ꯃꯤꯒꯤ ꯃꯣꯏꯁꯤ ꯁꯥ ꯉꯥꯗꯧꯅꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯔꯣꯏꯕꯀꯣ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯅꯤ ꯃꯆꯥ ꯃꯁꯨ ꯂꯩꯔꯤꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯥꯒꯤ ꯑꯁꯤꯕ ꯑꯃꯗ ꯇꯧꯐꯝ ꯊꯣꯛꯄ ꯑꯔꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯅꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨ ꯉꯥꯏꯔꯒ ꯂꯩꯅꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯇꯧꯗꯅ ꯍꯦꯛꯇ ꯑꯩꯈꯣই ꯁꯣꯝ ꯅꯥꯀꯟꯗ ꯍꯤꯡꯉꯤꯕ ꯄꯣꯠꯇꯨ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯒ ꯅꯥꯒꯥ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯕ ꯅꯠꯇꯦ ꯍꯥꯏꯀꯣ ꯂꯣꯏ ꯁꯥꯎꯔꯤ ꯃꯌꯥꯝꯁꯨ ꯍꯥꯏꯌꯦꯕꯀꯣ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯁꯤ ꯌꯦꯡꯒꯗꯕꯅꯤ ꯃꯣꯏ ꯊꯥꯗꯣꯛꯄ ꯀꯩꯝ ꯀꯥꯏꯗꯦ ꯇꯧꯕꯗꯗꯤ ꯁꯣꯝꯒꯤ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯄꯣꯠꯇꯣ ꯑꯗꯨꯝꯇꯪ ꯍꯥꯟꯅ ꯂꯩꯈꯥꯏ ꯇꯧꯁꯤꯅꯦ ꯍꯥꯏꯔꯤꯁꯤꯀꯣ ꯃꯣꯏ ꯍꯥꯠꯂꯨ ꯀꯅꯥꯝ ꯍꯥꯏꯗꯦꯅ ꯀꯨꯀꯤ 14ꯗꯨ ꯍꯥꯠꯂꯣꯁꯤ ꯅꯥꯒꯥ ꯀꯅꯥꯅ ꯍꯥꯏꯒꯦ ꯀꯕꯨꯏꯅ ꯍꯥꯏꯕ꯭ꯔꯥ ꯖꯩꯂꯔꯣꯡ ꯐꯨꯔꯨꯞꯅ ꯍꯥꯏꯕ꯭ꯔꯥ ꯂꯤꯌꯥꯡꯃꯩꯅ ꯍꯥꯏꯕ꯭ꯔꯥ ꯇꯥꯡꯈꯨꯜꯅ ꯍꯥꯏꯕ꯭ꯔꯥ ꯀꯅꯥꯝ ꯍꯥꯏꯗꯦꯗꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯍꯥꯏꯗꯕꯗꯨ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯅꯦ ꯃꯤꯑꯣꯏꯕꯅꯤ ꯃꯣꯏꯁꯨ ꯈꯪꯉꯦꯕꯀோ ꯃꯣꯏ ꯂꯥꯟ ꯌꯥꯎꯕ ꯅꯠꯇꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯁꯣꯝꯒꯤꯗꯨꯝꯗ ꯍꯥꯟꯅ ꯂꯩꯈꯥꯏ ꯑꯃꯗ ꯇꯥꯕꯤꯈꯣ ꯁꯤꯔꯥ ꯆꯪꯉꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯃꯣꯏꯒꯤꯗꯨꯒꯤ ꯃꯇꯥꯡꯗ ꯀꯣꯟꯅ ꯈꯟꯅꯈꯤꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ UNCꯒꯤꯁꯨ ꯃꯥꯒꯤ ꯐꯤꯔꯦꯞ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯀꯩꯗꯧꯉꯩ ꯁꯤꯟꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏ UNCꯅ ꯈꯤꯇꯪ ꯁꯣꯏꯍꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯃ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯧꯗꯣꯛꯁꯤ ꯊꯣꯛꯑꯦ ꯇꯥꯡ 16ꯗ ꯊꯣꯛꯄꯅꯤ ꯐꯥꯔꯀꯥꯟꯗ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯆꯪꯕꯁꯨ ꯊꯥꯖꯟꯗꯦ ꯑꯗꯒꯤ ꯑꯁ꯭ꯋꯥꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯒꯤ ꯑꯃꯒꯤ ꯁꯄꯃꯩꯅꯥꯒꯤ ꯑꯁ꯭ꯋꯥꯏꯒꯤ ꯄꯨꯂꯤꯁ ꯈꯔ ꯂꯥꯛꯄꯗꯨꯅ ꯑꯗꯨꯅꯗꯤ ꯑꯣꯏ ꯌꯥꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥ ꯃꯣꯏꯗ ꯑꯝꯇꯅꯤ ꯁꯤꯝ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯊꯤꯗꯅ ꯍꯨꯝꯗꯅ ꯑꯃ ꯇꯧꯗꯅ ꯀꯥꯏꯗꯅꯣꯅ ꯂꯝꯕꯤ ꯊꯠꯅꯗꯅ ꯈꯣꯠꯅꯗꯅ ꯌꯦꯡꯅꯒꯗꯕ ꯗ꯭ꯔꯣꯟ ꯊꯥꯒꯠꯇꯅ ꯀꯔꯣꯝꯗ ꯄꯨꯒꯤ ꯈꯣꯠꯀꯦꯁꯤ ꯌꯦꯡꯅꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯐꯥꯔꯕ ꯃꯇꯨꯡ ꯄꯨꯡ 3-4ꯐꯥꯎꯇꯤ ꯑꯗꯥ ꯑꯅꯛꯄꯗ ꯂꯣꯏ ꯂꯩꯅꯦꯕ ꯁꯤ ꯂꯩꯅꯦꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯃꯣꯏ ꯇꯧꯗꯦ ꯗꯦꯟ ꯑꯗꯒꯤꯗꯤ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯏꯚꯤꯗꯦꯟꯁ ꯐꯪꯉꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯤ ꯐꯪꯉꯦꯗꯅ ꯑꯗꯨ ꯀꯟꯅꯕ ꯃꯣꯏ ꯀꯔꯤ ꯍꯣꯠꯅꯈꯤꯒꯦ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯃꯆꯤꯟ ꯂꯨꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦꯕ ꯃꯌꯥꯝ ꯌꯥꯝ ꯁꯥꯎꯔꯤꯁꯤ ꯅꯥꯒꯥꯁꯨ ꯁꯥꯎꯅꯤ ꯃꯩꯇꯩꯁꯨ ꯁꯥꯎꯅꯤ ꯑꯇꯩ ꯃꯥꯂꯦꯝꯗ ꯂꯩꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯥꯎꯅꯦꯕ ꯁꯥꯎꯅꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏ ꯒꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯐꯪꯗ꯭ꯔꯤꯐꯥꯎꯕꯗꯤ ꯁꯤꯔꯦ ꯂꯥꯎꯊꯣꯛꯄ ꯌꯥꯗꯦ ꯁꯤ ꯃꯣꯏꯗꯤ ꯀꯣꯝꯃꯤꯀꯣꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯆꯍꯤ 7 ꯆꯪꯒꯅꯤ ꯅꯠꯇ꯭ꯔꯥ ꯂꯥꯎꯊꯣꯛꯄꯗ ꯐꯪꯗ꯭ꯔꯒ ꯆꯍꯤ 7 ꯆꯪ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯌꯥꯝ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯗꯦꯟ ꯑꯗꯒꯤ ꯅꯥꯒꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯗꯦꯟ ꯂꯤꯌꯥꯡꯃꯩ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯨꯗꯤ ꯒꯃꯦꯟꯅ ꯀꯩꯝ ꯇꯧꯔꯔꯣꯏꯕ ꯃꯤ ꯐꯥꯔꯦ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯕꯨ ꯃꯤ 4-5 ꯐꯥꯔꯦ ꯍꯥꯏꯗꯥꯏꯅꯦ ꯐꯥꯔꯦ ꯈꯕꯔꯗ ꯄꯥꯎꯆꯦꯗ ꯂꯣꯏ ꯍꯥꯞꯈ꯭ꯔ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯀꯣꯟꯁꯥꯈꯨꯜꯒꯤ ꯃꯤꯁꯨ ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯐꯥꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯌꯥꯝꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕꯁꯤꯡꯗꯨꯗꯤ ꯌꯥꯎꯗꯝ ꯇꯧꯏ ꯆꯨꯝꯃꯤꯀꯣ ꯅꯤꯡꯊꯧ ꯐꯥꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯀꯣ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯀꯦꯁ ꯃꯌꯥꯝ ꯊꯦꯡꯅꯔꯦꯀꯣ
nupi si imung nuki mawama sila rame nama tana sila rame maduda kamai tu kibu maran sunu lagi tu manen pau pari ni makubo pari ni manau ni pari ni then mapuru do pari metro sorry di padro ada di पुलिस की थबक सिंह फाल की पुलिस तारे बको अतई दिगम लेते बा नत्रा हाबे नत्रा सिने बको सिदने कोइने मयाम नंगिसे ओ मनपुर पुलिस ना सोना कने थौना फ मयाम सम चंगन बंगमद्रे अदो देन असुना कन दु सुकांगु उमने कन तंगमद्रगदी फागी ताइतना सि मयाम की यामना सौबा कनो मने अदुगी पुलिस ना तौबा आर्मी ना तौबा देन तौरिबा मयाम दो ए याम कन होनबनी हे मोय मी मयाम लो फारे को अदुगदी सोना कंदा फारग थमेदु को साब तिंगनमनी नत्रा कोइना हालो सुया कोंत्रे जति नोने सु लेखरबनिना कनाना फारिनो एना को उजे फारि तु कनानो सी लोइ खंगनी नत्रा यूएनसी सी हे पुथोगा वांग पाउंग तोबदो लोइ पुथोन नत्रा हौजिक सु सी मथक्ता एफआईआर थागलपो यारेनि को कुकी सम एफआईआर थागलगदोनि को अदु खंगदमनि सी मयामसे सुब मयाम मा फतल लक्षण बि मोइना लोइ लेनेबको समाइन तरकदोने अदुना सुब मयाम सिदा मणिपुर गवर्नमेंट नाकन नाम खतंग मियंग थंबदोना मयाम न उरगा देन नगासिंग लेरंबा मागी मांगी बगी मिगी राइट तालाइबा फंजनबगी राइट तालाइबा इम मनुंगी अवाब मयाम दो अदु खतंग अदु बिदुदा उनरबदन याति थबक पदो उखिद्रे हाइबे पोर्ट अमने स्लाइस को अदुदगी नि वाथोक लांथो लाइस गवर्नमेंट सी खय केदो लेगे जे हांगी से सिनतो सिननि को अदुना असिबक चांगोसु पुथोकदबनी हाइगदबनी सिदा लेगे जे हाइगदम ताकदबनी असुना खंगे सिबु सिदब खंगे अदु कन्बिल अदु की तरा मई दु कन्बिल थलांग सु गवर्नमेंट किनी नत्रा अदर सुना खंगे सु कन्बिल थलांग सु गवर्नमेंट किनी असुना सोना कन्गनी हाइबा सुना खंदन कन्या रो हेरगदे कमाय तौनी नत्रा सिया रो को अदुना आदगी तरगा खोई केनोदा हेमंत बिसा शर्मा भोगा मने खाली थादो ना देर अदगी नागालैंड की सिमिशन अपील तौरइबा देन मेघालय की सिमिशन अपील तौरको मयाम सि तौरगा सुना कंदा नागासिंग वारेप लोबो यारो यूएनसी से नागागी लेरिबा सिविल सोसाइटी ऑर्गेनाइजेशन मयामना हदक याम वारoi होन खंगरेको समबे येंसी अहोगी उखुल डिस्ट्रिक्ट का कामजोंग डिस्ट्रिक्ट का थोइबा हदकी कुकीगा देन तांखुबगी मरक थोइबा पोर्ट इरांग मयाम सिदा यूएनसी ना सपोर्ट तौगिब्रा सॉलिडारिटी खरी उठिगे नथरो अदुना काजगु तांखुलगा कुकीगा ताहले नागा ताहंदे नत्र नागा ताहंदे अदु करिगिनो सिनी मतम यूएनसी ना मदु यादे मदु वगे स्वाइन तौनि कुकनी अम तौनि हाइबा पोर्ट अमा प्राइम मिनिस्टर कई थाई कनाना कई थाई कई होनगी हाइबा पोर्ट अम लेत्रा सिजु केन तौहिदे सोना कनसु कदरे ngасai jerong 프로크수 mayam tawdu ngasa hai mayam doni ko labi thingame kraidigi tiger ro no kraidigi german ro no si labi sa yaro adum teliti na thingku matam du da UNC support kibra metro akai customary lo ne na kano kongo sang minatro buju customary ko lo ne na o kongo sang do project so adune ngasi people mayam na hori si UNC mat hori ban lan se adune noina hanjan na ngasagi kano sibu naga sing sibu punna mo honoi mota naga sing jinu ne thuwara ka leire sine adudi tobu yaro sine haina re sing ko masi ikai gon to ko podama aduna aina matam leite bani na aro bai hajin ngi manipur government ka central government ka hojati central government si hai ra yadre kaino hakada singji central government nga ena nawe har mum lei bani na adna tapakna khoi kaino na nga ai hai mum lei bani na so na sim sen nga ai hai mum lei bani na aduna single lei ba kangu sida कुकी सिंगी माना फागिबा माना मागी लिखुन फारगदी कनाना कनादा सिनकी गेसिमा आई पथम थोइन खले मयाम न खुदो मिथलगा ताई अखोगी डेप्यूटी चीफ मिनिस्टर ओरिबा नेमसा की गेनगी को मपुरोइबा मागी पार्टी न नेना ताई मयाम ताई को केने की कांगु न नेना ताई बोदे सिन बनेना ताई आपरी को मणिपुर से अखोगी मिलिटेंट की अखोगी कनुस नुपी दबोक्ता डेप्यूटी चीफ मिनिस्टर हापी नतो टूरिज्म पे योंगोबको अदगी अमसुनी समानी अमसु अखोगी मिलिटेंट की लुसिंग अमगी नुपी एमएलए न थागलगा असेंबली दा संगल फमली इकाई बना खोदी लोरेबको इंडिया की डेमोक्रेसी दा तौरिजे अखोई नुंगाइ थबो अदगी सुनि लेखरबिना मकोइसे मिलिटेंट हाइबि यारे थबक्तुदी सोइन तौदे मिलिटेंट की थबक तौदे थबक्तुदी कमा टेररिस्ट की थबक तौद्रो अदुनि अखोई हाइजे ओके अतै अखोई किसु ममिंग पंदेना होय सिनेको अखोई हाइजे नंगिसे अदुना जगमेना मागी तो हम तो मथौ सुरांतो मथौ तौरगदी नगासु यामना इंग तप्पा पांबा कांगुनी यूएनसी ने यावगिबा मयाम से अतके नते
ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯤꯡꯕꯒꯤꯅꯦꯕꯀꯣ ꯏꯔꯥꯡ ꯊꯣꯛꯍꯟꯗꯅ ꯂꯩꯅꯤꯡꯕꯒꯤ니 ꯃꯗꯨ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯤꯌꯥꯝꯅ ꯌꯥꯔꯛꯇꯕꯩ ꯋꯥꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯄ꯭ꯔꯦꯁꯔ ꯄꯤꯒꯅꯨ ꯃꯤꯅ ꯌꯥꯒꯗꯕ ꯄꯤꯄꯜꯅ ꯌꯥꯒꯗꯕ ꯖꯖꯃꯦꯟ ꯑꯃ ꯄꯨꯊꯣꯛꯎ ꯍꯧꯖꯤꯛꯇꯤ ꯂꯥꯏꯛ ꯍꯧꯖꯤꯛꯅ ꯀꯩꯗꯧꯕ ꯀꯣꯔꯠꯇ ꯆꯠꯂꯦ ꯍꯥꯏꯔꯕꯅꯤꯅ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯅꯔꯁꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯖꯃꯦꯟꯇꯨꯗ ꯍꯥꯏ ꯀꯣꯔꯠꯅ ꯄꯤꯒꯗꯕ ꯌꯥꯊꯪꯗꯨ ꯑꯗꯨ ꯉꯥꯏꯔꯁꯤ ꯑꯗꯨ ꯇꯧꯔꯒ ꯇꯧꯔꯁꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯂꯥꯏꯁꯤꯡꯁꯦ ꯑꯗꯣ ꯍꯥꯏ ꯀꯣꯔꯠꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯑꯗ ꯗꯦꯟ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯒꯃꯦꯟꯠꯀꯤꯁꯦ ꯀꯩꯗꯧꯒꯦꯕꯨ ꯁꯣꯝ ꯅꯥꯀꯟꯒꯤ 6ꯁꯨ ꯀꯟꯕ ꯁꯣꯝ ꯅꯥꯀꯟꯒꯤ 12ꯒ 4ꯁꯨ ꯀꯟꯕꯒꯤ ꯊꯧꯗꯥꯡꯁꯦ ꯒꯃꯦꯟꯠꯀꯤꯅꯤ ꯁꯤꯃ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯗꯦꯟ ꯅꯥꯒꯥꯒꯤ ꯃꯤꯌꯥꯝꯗ ꯋꯥꯔꯧꯔꯤꯕ ꯀꯣ ꯂꯝꯕꯤ ꯊꯤꯡꯅ ꯇꯧꯔꯝꯃꯤ ꯂꯝꯕꯤ ꯍꯟꯗꯣꯛꯈ꯭ꯔꯦꯀꯣ ꯁꯤꯃꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯝꯇꯪ ꯐꯖꯅ ꯏꯪꯊꯅ ꯇꯞꯊꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯅ ꯌꯥꯒꯗꯒꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯀꯣ ꯐꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯥꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯟꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯊꯣꯛꯄꯅꯤ ꯈꯪꯗꯦ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯁꯤꯃꯗꯤ ꯑꯩ ꯑꯗꯨꯝ ꯊꯝꯖꯔꯦ